MSTV mieng tabiriba singbu namaitham kajalna khurumjari hojik nunthilgi oiba pau pizari tha segi haukiba tang 13 ta khul ngakpa khunja manga security na phajin khibadagi ngasi fawba thadotana leiribagi mayokta amadi makhoibu athuba matabda condition amata yaudana thadorakadabani haiba demanda luk kayana ngarang ahing noyaidagi kaukhiba pung 94 gi general strike na lamdam asida leiriba miyamgi punsida chauna akaiba pikre Strike asi Imphal manung yauna atay mafam singdasu yamna kanna chathaki Imphal gi khwaramban kaithel khuntak lansiki dukan sing thong lonaki waheng lekai lambi kasamthong kasampatagi airport taba lambida miyam thoroktuna achat awong sing thingki panba yabadi strike asina essential service dharma karma media gi miyoi singdi apanba pikhide Nakal amaromda ngasidagi haukiba strike asibu saugatuna lambi thingliba protesters singbu security force ki makaidagi tangkhaina ba hotnabada tear gas cell sing kakre lambi thingliba singi makaidagi di strike asi santi oina sathaki adubu state force laga tear gas kapa asina hena ihau sagal khanabagi macha ohele Churachangko Chandana Singdangpam Singda Kap Naba Tear Gas Leitrabasu Imphal Manungda Kap Naba Tear Gas Ti Marang Kaina Leirabra Haina Lambi Thingliba Singi Makaidagi Pen Daba Wafam Kaya Fongdokre Sigi Yamna Ingchingna Tawjariba protest asida Akhoigi State Force na Kapa Ibasi Akhoi Yam Janingde Aduga Churachandpurda Moreda Kangpopi Singda Kapa Naba Tear Gas Leitraga Akhoi Imphal area asida Kapa Ki Marudi Leiribra Manipurda hauzik thokliba irang asigi chaitheng fangnaba singidamak Social Development Organization SDO Palyada hangliba relief camp ta leiba singidamak Delhi Culture United ki makaidagi nongmada changdraba yadraba chanaba potlam kaya mateng pangkhre ngasi Delhi Culture United ki miyos singna laktuna chanaba potlam sing alu tilhau hawai asathauna singba khusinaram khibani Sahi asigi me ahumdagi hauduna kuki khutlai paiba singna chatharakliba lan asida leikhidraba maitai athoba singi mafamda langban haisoi katpa amadi hauze chathariba lan asida saru yariba khungakpa singi punsi chingjen nibagi thoram ama Kakching district ki wabagai tera urakta pangthokre thoram adu ima kalika thawgalu wabagai na sinduna pangthokpani ayuki matamda pangthokpa leikhidraba thongna faraba athoba singi mafamda Langban haisoi katpa thawramgi manung sanna masing yamlaba wabagagi miyamna sengmai turilda ngamjaba hailei sing katuna ikai khumnaba utki thawram adu loiraba matungda saruk yakiba miyam aduna ima kalika lairembigi mafamda hauze lanfam kayada lanthengnariba lanmi singbu asoyangam amata yaudana mai pakpa ngamnaba punsi sengjenni ki nungthilgi matamda social activist Brinda Thongnaujam amadi ukalgi secretary M Maniton yauna maru oiba wangangloi kaya yauba mifam amaso pangthokuna hauzik oiriba isteki fibam asigi matangda wangangki thoram adu pangthokpagi matangda ima kalika thawgalu wabagaigi member mayengbam Ranjitna state asida thokliba tha mari suraba irang asida center amadi state lengakna lawriba thaudang asi miyamna peningai oidre Karigumba lengakna ngamloi hairagana irang loisinbagi thaudang asi miyamda sinabiro Luina state asida kuki singna lan tarakpa matamda state force na mayoknaba ngamdabana maitai singi yum kaya mai thakre miyoi kayagi punsi loisinkhre amadi kaya amana lanjainaduna leiri asumna state force na kuki sing mayoknaba ngamdabagi fibam lakpadagi maitai masa kaya khul ngakpa oina thoraktuna kuki singbu laksinba horoklaba matam asida state force na khul ngakpa sing phaba horokpa asisu maram chade thawang asi miyamna su yaba ngamloi Maram asina police na phakiba khulngakpa manga adu athuba matamda condition yaudana thadokpiyo amade center na su isu asi loisinbada thamoi sengna thabak tawbiyo haiki Lau wo phangde aduda leiba ngang school ka phangde college ka phangde adu chathok khotok da makhoi hodi awabi am kan oiri basi kadai da shanti no adu masida natuna national highway hodi usi thingdan leiri national highway se hodi su hangdi basi kadai da shanti no
प्रजा सिंह दसु पंहाई दा हजन बिबा तौबिगनो लैंगांग ना प्रजा सिंह ngakpiu प्रजा सिंह लंथुम ngakpiu लांजेन दना लेरिबा कछु खंजे द प्रजा सिंह से मखोई की सब चाबा मफम दा हंजल लकन द मखोई की हाना की पुंसीदा हाना की इम्बाल दा हंजल लंदियो देखो याम पेंदे मरमदन मणिपुर दा हजल की चथरिबा नागा कुकी मैतै मुस्लिम पुन्ना तारिसे हान नुसिदना लेरंबदा हजि खाइबुं तारि सिगे हौरफम लेंगांना खंगम थोइ लेंगांना मसिगी लंगला लंजिन पुथोकंदा अथुबदा शांति पुरकपियु अथुबदा मणिपुर दा लेरिबा खुंदारिबा फुर पुन्ना नुसि चानना लेहनबियु हाइदुना मसि इमा कालिका थौगल लुक वगाइना गवर्नमेंट की पुनिंग चिंसिनजरी World Mixed Martial Arts Council UK की मेंबर अमा ओइबता नतना काउंसिल असिना सिंदुना Royal Ratna Constant Hotel 2 Rasdamnam Avenue Bangkok Thailand mamang sahi lising ani kunithoi gi September kunda pangthokiba World Meet 2022 the International Martial Arts Award phangnakraba amasung Association asigi founder president amasung competitive ki famsu pairiba CSPM Chandra Singh bu lakliba December gi tang ani amasung ahumda Instant to ki Stavropol territory Russia da pangthokadaba 15 World Cup Mixed Martial Arts Championship da India ki team represent taunaba invite tawrakpada Manipur Mixed Martial Arts Association na nungaiba phongdorakli CSPM Chandra Singh asi India coordinator for World Muay Boran Federation WMBF World Muay Thai Organization WMO Crew Muay Thai Association KMA amasung World Committee Organization WKO ge life member oiribani Masigi damakta sumahakna taruba thawak khudingda hena mai pakpa amadi mapung faba oirasano haina phongdorakli Imphal East District ki Yaripok Laikhongge Khunja Singh Khulda Sangduna leiba haurabasu makhoige hana leizaramba yum singdi kuki singna mai thadokhibana maram oiraga Khunja Singhna thengnariba awaba kaya asi lengakna mateng pangbiu haina Khunja Singhna lenga ke putning singsinlakli Hiramasiga mari leinana ngasi Andro Assembly constituency gi manung sanna leiba Laikhongda pangthokpa pangmi singa unaba amada Laikhong Village Authority gi secretary Wahengbam Ranjit Nahai State asigi hojik thokliba lan asina maram oiraga chahi asigi haukiba me thagi tang kumapanda khulung asigi yum sing kuki singna mai thadokpada natana yumda leiramba potlam sing ngamna huranduna pukhi khul asida punna yum marifu mangarom lei yum sing asigi manungda yum yankai humdoi maina chakre aduga yum kuntra ni thoi yakai thugairam le Khunja Singhna khul thadoklaga selurabasu matam kharagi mamangdagi khulda hanjinduna leiba haure adubu yum sing mai thadokhrabani lekai gi community hall amadi mai tumna sakhaudraba sangoi singda punna leiri khul thadorak padagi relief camp da changjafam loduna lakli relief camp ta nongmagi chanabadi adumak piri adubu punsigi hingbagi tanfam ama lakpa matamdadi isagi khulda leiduna thabak suba nomba mathau tarakle yum mai thadokhiba amadi thugai Yankai Rambana Khunja Khudingmak Makoktagi Hauduna Punsi Khongsa Sakadauribani Hojik Faubagi Oina Khunja Nupa Singh Khulda Yarekli Adubu Nupi Angang Singdi Ayukta Laklaga Nungthil Thabak Suraga Numidang Waram Relief Camp ta leiri Khunja Singhna Ningthina leinabagi damak lengakna Khunja Singhi yum athubada sabiro loinana khul asibu ngaknaba leiriba security force masing asi kharaga hengatpiu haiki Hoji aduda PB kharasina khoi hoji hingbada angang nabi lai su tamba adai kari tawida aduna di yadabnina khoi je khunda hanjanjarage ahan bada khoi noji pamjari je khoi khunja jingna khoi khunja khara sida laijarak je thama khare hele ado ngasi obogda khoi sidaida yang wana tumbam tabam yum leitabnina yang wana khangi khoi sangoida adai si committee honda khoi laibak ta kari de khara thar khotna tumduna khangi ado khoi noji pami ja ahan bada yum chakre binge khoi athu matamda sarkar gi maigai dagi ngasimak hayengmak sabiraga khoi khunjida hanjanjarage aduga khoi gi subham nombam swaisida khoi gi tangjabam je khoi sida oibanina aduga khoi ahenba yaraga di security masing kitanga khoi jik lairiba security sidagi masing kitanga hapkat piraga khoi khunje amuhna khunda laitaba ngamhanna ba sinbiyu na ai press media gi thongda haijeri Amarom da Paumis Singa Unaba Duda Wangangla Duna Kul Asigi Kunja Lasram Nungaina Hai
ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯁꯨꯝ ꯂꯩꯔꯒ ꯄꯨꯟꯁꯤ ꯍꯤꯡꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ꯫ ꯀꯦꯝꯞꯇ ꯑꯁꯨꯝ ꯂꯩꯕ ꯃꯇꯝꯗ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯌꯥꯎꯅ ꯍꯤꯔꯝ ꯀꯌꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯧꯐꯝꯁꯤꯡ ꯂꯧ ꯄꯥꯟꯅꯍꯧꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯏꯪꯈꯣꯜꯗ ꯃꯇꯝ ꯃꯇꯝꯒ ꯆꯥꯅꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯄꯥꯝꯂꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯈꯨꯜ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯊꯛꯅꯕ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯐꯪꯗꯅ ꯂꯩꯔꯤ꯫ ꯌꯨꯝꯗ ꯇꯨꯝꯕꯗ ꯊꯥꯔꯒ ꯇꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯗ ꯑꯅꯥꯕ ꯀꯌꯥ ꯊꯣꯛꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯂꯥꯏꯁ꯭ꯔꯝ ꯅꯣꯡꯌꯥꯏꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯊꯣꯛꯍꯜꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯁꯤꯡꯒꯤꯗꯃꯛ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤꯗ ꯆꯥꯅꯕ ꯋꯥꯠꯂꯤ, ꯈꯔ ꯍꯦꯟꯒꯠꯄꯤꯌꯨ꯫ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯂꯨꯄꯥ ꯂꯥꯈ 5 ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯂꯩꯉꯥꯛꯅ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯈꯔ ꯍꯦꯟꯒꯠꯄꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯑꯊꯨꯕꯗ ꯁꯥꯕꯤꯌꯨ ꯍꯥꯏꯈꯤ꯫ प्रजासिंगी अवाब येंगा खास पीबा कंपेंसेशन खतंग हेन हापचनिंगने दिखो युम अमा साबजे युम दुक चाखबते दिखो इकोन हिंदोजे इको जीरो दे होदोनी युम दे लोय चाखने अने को जीरो दे होदे सरकार जो लाने से कनाबे पाम दे दो थोखरबिना सरकार ने दे प्रजासिंगी येंगा माने खतंग कोई कंपेंसेशन हापरनी ngasi Old Parliament Building dagi New Parliament Building fawba Parliament members singbu Prime Minister Narendra Modi na lusingduna laklaga New Parliament Building aduda Lok Sabha gi mifam pangthokre. New Parliament Building adugi oina Lok Sabha mifam pangthokpa ngasi na ahanbani. Mifam asigi mangoinana Old Parliament Building gi Central Hall da New Parliament Building da chotlamdagi Parliament members sing pumnamak machu kayagi fizo leitengduna photo session amasu pangthoki. New Parliament Building adugi proceedings sing sathadringai mangoinana Speaker on Bilana haikibada ngasidagi Lok Sabha gi proceedings sing New Parliament Building asida sathaba haugadabana democracy gi itihas ase yamna maru oiba numit amani. Prime Minister Narendra Modi na aina nakoi pumbabu anoba Parliament Building asida taramna oksari asugumba thoidokpa thauram ase amutasu tawkhidre mase azadi ka Amerikal gi yakaibani haiki. Matang asida nunthilgi pau pizaba loisinjare Image TV mieng tabiribasingbu amuka nakazalna khurumjari.